ngasi numidang wairamgi oiba maroiba pausing pijari. Mizoram dagi Myanmar border phawba rail lambi semna bagi survey tawba loikre irang na maram oiraga Manipur phawgudaba Trans Asian Highway Mizoram da Hongkhiba Yana Leire. Internally displaced persons singda lupa lakh ungi financial package pigidawri relief camp ta leiriba inmate sing December phawda mayum dalhangani haina Chief Secretary na phongdokre. Prime Minister Narendra Modi Imphal da lakpuga mari lenana Union Home Secretary amasung Manipuri Governor gi level da tongan ba mifam anirak pangthokre hairi. Nakal amromda hojik phawbugi oina Manipur da Prime Minister Narendra Modi lakpugi paw leitri haina State Asigi Chief Secretary Prashant Kumar Singha ngasi phongdokre. Indo-Myanmar border fencing gi thabakta apanba pirak pasing thenana ba Survey of India gi ahenba team sing deploy tawba hokre. Manipur COVID-19 gi ano web ama laktuna miyoi satniga humdra manga hena positive oirakpadagi miyam punamak mi paina ngai sarak asida kangna sandokpa dengi laina su amuk yausilak le. Channel asibuta biriba kwai prong putaram okchari hauji maruwe pausing pijari. Manipur thokliba kanglokki irang asina maram oiraga state asida yamna nganlengai matamdagi Trans Asian Highway phawgani haina thaurang ayamba paikhatpa loikrabasu tungda Mizoram da Hongkhiba yabagi akiba leire. Khwaidagi nauna phangba pauna hai Trans Asian Highway asi Mizoram romda hongnaba hokiba sahi khara asida Mizoram lengak amadi Mizogi luching masing honaduna lakli aduga Manipur da ngasi phawbada lengak nasu civil society organization amatanasu miyeng sangba udri. Changbagi Mahutta Railway Line Semgalakpada Ayat Apan Kya Pidun Lairi Masigi Mahina North East Frontier Railway na Mizoram gi Sairang Amadi Sangbudagi Indo-Myanmar Border gi Zorin Pui Phawpa Rail Lambi Semna bagi survey tawba loikre iram masigi matangda Mizoram gi Rajya Sabha member Gyalan Ben Hai Capital City Aizawl dagi hauraga Myanmar ga lona bangam khaigi manakta laiba Longtalai District Phawpa Rail Lambi Semna bagi proposal ama Union Government ta mangjona pisin kiba laikre Union Railway Minister Asni Bison Wanga su Actina Unaraga project asi aten motangi manungda Kongjel Yana sanction naba wari sanaba laikre hairi. Nauna semutriba railway lambi asi saurang kilometer saniga kulumdoi sangani Sairang natragna Saibuidagi hauraga Indo-Myanmar border town oriba Chin state ki Aletuadagi kilometer amarom lapna leiba Zorinpui village phawba relambi asi semgadabani hiram asigi matangda ahan matangka ki oina survey tawbu loikrabasu alignment map ki matangda aroiba oina approval launana honari haina balan bena agency da phongdoroki karigumba railway project asi mapung phana paikhatpa loirabadi nakal animakta sab manana kanaba phangani haina paladun mahakna hai haujamuki oina lambi thongi phibam phattaba maramna ising lambida pochei hondok onjin tawbugi thawang lakhali karigumba rail lambi sem loiduna train senba horabadi lalun itiki thabak tharam sing kumang sauksin mangam lagani India ga Mizoram phawrga Chin state ki paletwa township phawba thau chinjak amadi hidak langtak sing puthok pusin tawbugi thawrang lakhali nauna paikhat kadoriba lambi asi losin batarabadi India amsung Myanmar da kumjali sing ani nipan dagi dollar billion samga sangna paikhat kadaba Kaladan multi model transit transport project da achaw muting oiragani hairi madugi sumatakta tharang asina India gi awang pok thangba state sing ising lambi amasung kangpal lambi da nongchup thangba Myanmar gi mafam singalona na sathok sasin tawba ngamalagani adum oinamak Myanmar da hojik thokli bothok asina maram oiraga Kaladan multi model transit transport project da chawna khoruk thangli Myanmar gi military junta ga Arkan army ga akan mamong da khutong rakpana maram oiraga project asi makhata na pakhatpada khudong chadaba kayamro mayoknari Arakan army na Myanmar gi maru oibam pham kaya khudum chankibaga maramna Kaladan project ki thabakta apanwa pire haina report asin makhata na phongdrori internally displaced person IDP singna leiriba relief ke punamak December phawbada thonglon chillaga lanjenaklaba miyoi punamak mayum da halan nanaba thawrang lokat pahaure haina Manipur ngangna lautokre kudaki oina mayumda hanbada khudong sadaba IDP sing nauna saba fabricated house ta matam kharagi oina lehnanaba thawrang lokat lagani hotel Imphal da pangthokpa Manipur State Commission for Scheduled Tribe ki anirak suba foundation degi tharom yawba lakiba Chief Secretary Prashant Kumar Singhana pawmi singda wapam sing asi phongdokibani mahakna makha tarduna hai state amadi central lengang highway punama hangdoknabagi thawrang lokhat pagaloinana micham miyamda aki khang leitana sathok chasin tawbu yananaba thawrang su paikhatli
akaknaba matamgi manungda paikhatpa thorang asina maram oiraga athu matamda micham miyamna state asigi mapam punamakta chatok chasin yahnanaba thorangsu paikhatle hairi IDP sing khunda leita hanbagi thorang tangkak tokna paikhatkini haina palladuna chief secretary Prasanta Kumar na hai ahan matangkaki oina July tha manungda IDP sing mayumda halananaba thorang paikhalagani October thada anisuba tangkak amasung December thada suba tangkaki oina thorang asi paikhanaba pandam thamli masaga mayumda hankhirgadawraba amasung mayum makai mang takraba miyoi singda nauna mayum makai sanan bagi tengbang oina lupa lakh 3 gi financial scheme amasu piragani Manipur kumja lisingani kulumdogi me thadik haurakhiba kanglopki hana sunaba thodok asiga mari lenana hanba tangkaki oina miyoi lising umphugani thoi mayum makai mang takhibadagi tongan ba mapamda hangba relief camp singda sadangpham lawduna leirakhibani adu makha tarakpo oina miyoi khara mayumda hankibaga lunana hojik IDP masing Sing Yankei got threat lum tangaire, December Tapawada, Kudongsa, the Mayonabaki Mayum the Hanbangam than Ladiba, IDP sing Nanona Sagataba, fabricated house, the Lehana Batarang, locally, Lengang Hiram Asiga Marilena, Anova, fabricated house leasing Amorum Sana Batarang, locally high and Paladuna, Ship Secretary and High, Labuk Yana Kudong Tiba Tolokpi, Highness sing Navam Punamakta, Security Matic Saba section Torang locally, Kanlup Animbuki Lomi sing Namasama Sagi Lopamda, Aki Kang Laitan Low, Ujanabagi Kudong Saba Pangalagani, Manipura. Objective Pibam Kura Pagal Abani Nakal Animaki Civil Society Organization Singna Pukning Patharaga Yarim Kai Ing Tapapibam Lehenaba Honabada Angamating Pangbinaba Honabi Hainam Hangna Apil Toki Kangluki Irang Mayok River State Asida Hujik Paubi official Oina Prime Minister Narendra Modi Impandala Kani Haimna Latok Trabasu Union Home Secretary Amsung Governor Gi level da security sing yauna tongan mami pham anirak pangthokre state government ki maikaidagi Prime Minister gi khongjet ki mangoina state asida paikhatliba infrastructure project sing athu matamda losinana ba akanba instruction pibaga loinana thabak paikhatpa haukre hairi Prime Minister Imphal lakpa yai haibag ingit ama leirabasu hojik phawbi oinadi official oina lauthokpa amata leitri masak maming takthokningdaba senior security officer amana Hindustan pause da phongdokhibda Prime Minister gi Imphal khongchat ka mari lenana Union Home Secretary Govin Mohan amasung Manipuri Governor Ajay Kumar Balana tongan ba share lauduna security gi makok thongba official sing yauna mifam anirak pangthokre lonana Prime Minister gi Imphal khongchat ki mangona hojik paikaliba infrastructure project sing athubada loisinana ba mari leinaba official sing da akanba instruction chu pikre hairi New Delhi da leiba BJP gi senior functionary amana phongdorokpui matung ina Prime Minister Imphal gi khongchat pangthoknaba thorang tauri aduba hojik phawbi oinade chapchana matam lep leitri karigumba Prime Minister asi Imphal da lakpa tarabdi kanglopki irang thokhiba kumja lising ani kulumdogi met ahumgi mangoina lising ani kunithoi February thada Manipur da laklamba adugi matungda handaki asina ahanbani Kumja lising ani kulumdogi me ahumdagi hauna state asida kanglopki irang thokhraba matung kuki amasung maitei kanglop ani gi marakta security force na buffer zone haiba ama khaidoktuna chathok chasin yadana hojik pawbu leiribani adumakpo leiriba irang asi athu matamda loisinana ba Union Home Ministry gi maikedi hojik su kuki amasung maitei purupki oina tongan ba civil society organization gi level singda wari sanari civil society organization singi level yauna level kya da wari sanaduna tung koi nabagi oiba solution ama lakna bhonaba leptri aukiba irai nimitasu kuki zo insurgent group sing amasung Ministry of Home Affairs ki official singa wari sanaba laikre senior security officer asin makata na phongdoloduna Prime Minister gi Imphal khongchat asiga mari lenana July thagi ani suba natrangna ahum suba sayol da laknabi yai adumak hojik phawgu anadi chap chana matam leptri Prime Minister gi Imphal khongchat asiga mari lenana hojik Imphal Valley amsung Chusanpur gi tongan ba helipad taruklom sem sabagi thabak yamna kana chathari karigumba Prime Minister state asida lakpa tarabadi Imphal Valley da hana tunglu matungda chopper da Chusanpur tamna chatuna mafam adu leiriba kuki jogi maru oiba official singa unaduna wari sanagani Prime Minister gi khongchat asiga mari lenana maruina mantri puri da leiba new secretariat building amasung Manipur Police Headquarter gi thabak sing athubada loisina basu Governor ki maikai dagi mari leina basingda akan instruction pikre masiguluna Valley amasung Chusanpur district ki oina Prime Minister sat kadabla sing finalize tawkre hairi
Nakalamromda Prime Minister Narendra Modi lakani haibagi pau tongan maikaidagi laklabasu hojik pawbi oina Prime Minister Manipurda lakpagi pau leitri haina state asigi Chief Secretary Prashant Kumar Singhana phongdokre Hotel Imphal gi Sangai Hall da pangthokpa Manipur State Commission for Scheduled Tribe ka anirak suba Foundation Day gi tharomda Chief Secretary no wapam asi phongdokhibani mahakna hai Manipurda hojik phibam khara paglakpa maramna Mantripurda sagaliba Civil Secretariat ki building athu matamda sangaragani masigi gidamak hojik Impal Mayonda Lairiba Secretariat ki old building amadi new building da Lairiba Lenga ki official sing July tha manungda Mantri Pugrida Honglabiya bagi oitokpa lai haina phongdoki Myanmar amasung Manipur gi lona bangam khagi sarukta hojik chathariba border fencing khaba gi thabak asida kuki amasung naga gi tongan ba civil society organization singna apanba kaya pirabasu central government gi maikaidagi madu chap chana mayokna duna border fencing khaba gi thabak adu makha chathanana ba Indo Myanmar border fencing khaba gi thabak chathariba asiga mari lenana hena khumang sausinana ba amasung leibak ani gi ngamkhaida yungliba subsidy pillar sing suna leitabam pham singda border alignment gi map yekna ba amadi khudong Sadaba Mayok Nariba Asida border fencing Kabagi Tabak Tauriba Biarogi Mateng Pangan Mugindamukta Central Government Ki Maikaidagi Survey of India Gi Ahenba Tim Tharaktuna border deploy Tauba Hokre Central Government Gi Maikaidagi Free Movement Regime Asi manage Taunaba Amasung border security Asi Hena Kankarana Baga Mari Lenana Paikaliba border strategy Gi Manung Sana Manipur Gi sector Yauna Indo Myanmar border Gi kilometer Lising Muga Satruk Nipugo Humdoi Sangba fencing Gi Tabak asi atubada losinana bagi tabak yamna kana chathari Indo Myanmar border gi saruk asida border security management gi manung sana border fencing khaba yauna singi yamna ngamba khudongthina oiba jaga singda surveillance system ching install tawbugi tabak su pilot project ama oina paikhat pa hokre border fencing khaba gi tabak asi mapung oina pre movement regime asi chana khidraba matung dagini Manipur hojik COVID-19 ana web ama laktuna miyoi sani gi humdra manga hena positive oirakpadagi miyam punamak mi painari ngai serak asida kangna sandokpa dengi gi wathok amasu amuk lakpa hore state malaria officer dagi phangba report amangi matung ina January amadagi July ani phawgi manungda Manipur dengi positive oiba case humdra mathoi yaukre makoi gi manungda miyoi ama laikidre miyoi adu Bishnupur district tagini hairi Pau sin maka taraduna Bishnupur district January amadagi July ani phawgda miyoi trade positive oikre Sandel district miyoi ama Tengnopal district miyoi ama Sursanpur district ama Imphal East district miyoi tara Imphal West district miyoi kuntrago humdoi Senapati amasung Tamelong district miyoi amamam Thawal district miyoi nipan Kaksing district miyoi ahum Orkhul district miyoi mari amasung Kamjong district miyoi ama positive oikre positive oikraba mafam singda state malaria office ki staff singna kang hananaba hidak langthak sing kapthokpa amasung positive oiraba miyoi sing adugi ana laingi thabak chathabak dona kang marum kokpa yabam pham sing lehendanaba miyamda wakalon piri